USTV Ming Tabir Singh Uttam Kumar Naurem the Kurumjari Luinana Nasigi Maruba Pau Pijari Yankai and Nitoyak Suba Government Idol Blind School Foundation Day Term Pangtokre Yangrei Lui Gang Maida All Manipur Private Schools Association the Best Teacher Award Kusinakre Congress Party na ringak pai bahaiba sidi matam kuina sangki gani haina BJP Manipuri Vice President and Limbas na fondo kre. Loinana Supreme Court ki hana ki Justice B Sudarshan Reddy bu India Bloc ki Vice President mire point na ba nominate tau kre. Haujik mapungi ba Paulo Virasi Government Idol Blind School gi Yankai Nitoyak Suba Foundation Day gi Thorum Idol Blind Foundation Day Celebration Committee in Sinduna Tagil Leba School la Pangtokre Blind School gi Mairos Singna Sehui Sei Sakuna Hodok Kiba Foundation Day gi Thorum Aduda Department of Social Welfare Government of Manipur Director Anna Arambam Idol Blind School gi retired headmaster Yambem Brajamohan Amadi Social Welfare gi Joint Director Jiteshwar Kaisham na matang sitna Chief Guest President Amadi Guest of Honor Oina Saruk Yakiba Lena Handak Pangtok Kiba Class 10 gi examination na mai pa School Sigi Mairo Singh the Suasam Kudol Pot Peter na Pung Tawat K Thromaduga Mari Lena Department of School Social Welfare gi Director Anna Arambam na Fono Kibada Nong Yuduna Lady School Sigi Girls Hostel Si Atumatam the Sangut Sagat Naba Sam Sabaloire Masidanatana Library Asisu Matamus Sunaba Digital Library Ama Ohenaba Department Maki Kan Honori Loyana Mid Udrasing Astegi Oiba School Si Social Welfare Department Makada Library School Amani School Sida Lai Kalta Tamanatana Tongan Ba Makal Kayagi Skill Kaya Ama Tambiduna Lagni Mairo Singh Asina Mahi Tambal Loidina School Si Tadokuna Satkiva Tamda Makoina Hainaba Sinpam Aduda Maromdom Lep Zabang Amnabasu School Si was asking a honoriba Asida Mairo Singh Su Kana Honaba Amatsangi Amadi Mairo Singi Yaipanaba School Sida Computer Tamnabasu Kana Honori Haina Pondoki. Difficulties work program that capture the hand approval government approval head from the digital library ID Masai Pandigiba outdated equipments ma'am season Kuki Lalo KNFP Kulai Matiksana Paiva Lani Sing and Naga Tabam from Sidala Sam Zamzaba Naga Lawishing the Tatana Aki Kang Ton Bagi Tawang Saturday Kuki Melton Sing as in a Karimo Makal Makatan Nagasing the Kang Pohon Bagi Tawasi Saturday Makoina Wakal Target of Makali Popum in a Pirigani Haina Foothills Naga Coordination Committee FNC Sigi Maikari Akanba Section Wat Tamlakli Foothills Naga Coordination Committee Information and Publicity Secretary Serlaman High Hokiba August Tara Amadi Trangmada Ireng Amadi Masiga Kobe Labor Naga Taba from Singda Ken NFP Kadir Singna Karisu Kangsa Walomi Singda Aki Kang Ton Bagi Tong Asi Sataki Tong Asi Sumnatagi Todo Ama Aniga Mari Lena Wapam Nate Masi Naga Singi Marakta Kuki Melton Singi Akiba Ama Pohanaba Atamna Satrapa Tongi Masida Quaitaki Hanangak Liberty Haiba Kuki Melton Sing Asina Apo Makalgi Kulai Paidano Ayuk Nutili Matam da Power Pon Satrak Bada Langak Amadi Security Force in a Karimu Makalgi Atingba Amata P the Vasini Trailers in a Makata High Langak Amadi Security Force Singna Kudaki Hona High Cookie Melton Sing a Sing Matakta Lakon from Topa Action Lokalak Targati Nagata from Kudimakta Cookie Sing Satoxa in Taura Ting but Tamlagani Loinana Cookie Melton Sing a Sina Karimu Makata and Nagasing the Aki Kang Pohon Bagi Tavakasi Satrabadi Sub Sawa Pohum Pigani Highly Private School Singna Association Gi Satna Kangon Gi Wang da Salai Gumsi Haina All Manipur Private Schools Welfare Association Gi President Laisram Joina Fondokre Ngasi All Lambulen Road Labor Hotel Imolesta All Manipur Recognized Private Schools Welfare Association Impal Manipur Sinduna Role of Private School in the Successful Implementation of National Education Policy NEP 2020 in Manipur Haiba Hiramda Pangtokiba Kungani Toyak Suba Private School Day Observation 2025 ki Thoranga Mari Lenana Wapamase Laisam Joina Fono Kivani Bahar Makha Tarduna High
kumja lising ge supna ani dagi private school association ase linkhatnaba matam adugi lamyanba layo khro oja sing aduna honaduna association ase linkhat kibani sahi kudingi august 18 ase private schools observation day haina palan tawduna lakli india gi oina new education policy NEC 2020 sanrakpa horakpa asina maram origra private school sing na NEC sanrakpa asida logudariba thawdangi matangda Tim Oiraga Maru Oina Nasigi Thorum Asida Kanagani India Pumbada Kanghodana Honakliba Education Policy NEP Asigi Mayon Asida Yausilaga Malemgi Oiba Singtha Nafam Oirba Education Asida Saruk Yaba Ngamnava Honasi Hanaponoki Thorum Aduga Mari Lenana Layo Krava Association Asigi Waza Singi photo the Hikat Lakat Tamduna Amadi minute Amatamina Leptuna Ikai Kumnasu Utpagalina Association Asigi Magazine Namasu Ponke Impal Westki Lamsang District Laiba Gangrailui Gangmaida All Manipur Private Schools Association ki Best Teacher Award oina sale oiba lupa lising tara citation amadi lengan P ama kodol tamduna ikai kumna bo otki awa seking kaya busu masi khara hantabiu haiduna aikoi mari lenaba singi mafamda su aina humbly aigi association si mo chelaga aina nolukchari loinana matam khudimakta afaba education lama puranaba khonaba matamda all manipur recognized private school welfare association su logjaba yaba thodang do matam chupan logjage haibu wakhalon singasi aigi nuksijarba manipur gi miamda noluna ningsingjari thank you Indian Olympic Association Thokiba one game one body asi Manipur su chatpiu haina hockey club tra mangana punsindur semba all Manipur hockey united club hockey legend ngasi khuman lampak dingku road ta wakat bhim sathakre sep hockey in Manipur one game one body haiba kholau da sathakiba wakat bhim aduga mari leinana all Manipur hockey united club hockey legend gi president Surai Sem Ratan Singan Hai Manipur hockey masana ase tamna sitharakpa club kaya mangkhiba asidagi kannanaba amadi sitharakliba hockey masana ase khumang sauksinabagi damakta Sathaba wakat mifam amani masi kanagumba loop amataga mari lenade hojik hockey sanaba club manga mukta ngaisilagle national gi sanaba satpa sanoi sing masa na paisa puthok chaduna yamna wana satnare masida Manipur gi hockey gi oiba association ama Laibagi Wahan Tok Ledaktre, Ladiba Loop Asigi, say Nabada, Ikoi Karigumba Makal Amada, Tongbagi Wapam Late, Hockey Shanroi, Singi Kanbiduna, Indian Olympic Association of Piriba, one game, one body, Matung in a Ladiba Association Sing Punsin Biduna, Tabak Tobio, Masidamak, Mateng Pangsage, Fondoke. Padukani, Mr. Eleventon Ame Paduni, why do Dumle? Amazon up in Sasalaga, or the Senate Tari. Manipur Tabang Gaita, Manipur Pizu, Gesto, my tea, Arigazu, or the Ningan of Sudan. The higher of any Maxia, Amato view, Amato Wakal on the Kanda, Sebasi, Club Manipur University of Culture gi BA 6th semester amadi MA finals semester gi Mahirui Singh na puthokpa Nongban Saura hain mingthon ba drama ngarang Manipur Dramatic Union gi auditorium da utkre drama du utringai mangoinana pangthokpa throm aduda Manipur University of Culture gi Vice Chancellor Professor Paunam Gunindro Coordinator of Examination Laimayum Devenderjit amadi Registrar Laisram Rakantana thorum gi maruiba mithunglen sing oina saruk yaki Thamadu ki chief guest ki warol peduna Professor Paunam Gunindro Hai Manipur University of Culture Malem gi Lairiba University Kayaga infrastructure gi lamda yengnaru matamda aduki matik hanthana leiba university amane adumapu university asigi mahiro kya national amadi international gi thakta mana phangba ngablakli masimak India da leiba culture university singi manungda ani subada sanmangam libani masi university asi kaknatana lamda masigi oina sauthok saningani Manipur University of Culture infrastructure nikthina leitrabasu Manipur bu malemda saktakpa mahiroi kaya puthok liba university oidi hainasu mahang makhata na phonokki Community Health Center CHC Nithaukhongi nauna sagaliba building review taunaba amadi center se thabak thawam sing khangdoknaba Deputy Commissioner Bishnupur Puja Elangbamna Medical Officer Dr. L
Rai Chandraga loinana hakthengna yengsinkhre khongchat aduda DC na sathariba semgot sagatpagi thabak kaya yamna khumang chawsilabagi haina thigatpaga loinana athubada loisinabasu appeal tawki DC na doctor amadi nurse singda miyabagi punsi kanarung glawriba thodang thagatpaga loinana makoina mathau ningthina pangthokpada district administration nasu mapung phana support tawgani haike Deputy Commissioner of the Medical Officer na CSC asida laktuna yengsin bibagi damak Center sigi Medical Officer amadi staff singna makoi anibu ikai khumna basu ulakle NG Mani College Khurai Siren Thong gi Department of English Manipuri and ICAC na State Council of Educational Research and Training SC ERT Government Manipur gi miyeng makhada Manipuri language asi classical language amagi thakta naina bahaiba hiram masida namit ini sumna sathrakhiba national workshop ngasi nuthil loisin khre college asi gi auditorium da pangthokhiba workshop loisin bagi throm aduda Professor Sungkham Yaswanta former Dean School of Humanities Manipur University na chief guest college asi gi principal Dr. W Jivan Kumar Singhana president college asi gi vice principal Marangthem Umakanta amade Marangthem Ibu Tomba Assistant Professor Manipuri Department NG Mani College na guest of honor singoina sarugyaki workshop loisin bagi throm asida chief guest oina sarugyaki ba Professor Sungkham Yaswanta Singhana Manipur lon sakhot hanba haibasida khwaidagi chawa thodang leiriba asidi lol asibu ngangliba aikhoini haibasi aikhoina khak kawroidabani aikhoina ngasi English nganglaga larik haibani haiba launarliba launakhiba tarbadi madu aranba wakhalon oigani Manipuri lol asi classical language ama oina manung sanbagi masak mathum pumba suna leirabani section hawda kharadagi handak lol kharana classical language status phangkiba matamdadi Manipuri lol li phangba ngamkhidre adu matam kharagi matungda soina classical language gi status phangba ngamlakani haina phongdoki numit nini gi workshop aduda Professor and Promoter Devi Dean of Humanities Professor K.S. Dhiren Singh Department of Linguistics Assam University Silsar Professor W. Navkumar Singh Professor Sungkham Yaswanta Singh amadi Dr. Longjam Anandana resource person Singh oina wa ngangke Ministry of Consumer Affairs Food and Public Distribution gi makhada National Food Security Act NAFSA gi beneficiary card holder singda magi phangpham thokpa sakthung sing niyom simna amadi mapung phana yahonnaba pandam ama oina kumbi SC gi MLA S Prem Chandrana SC asida Prajamyam gi mihut ama oina MLA oirekhibadagi Assembly Constituency asigi polling station kunthamanga da mapung oina nupi committee singda Sinaduna Miamgi Saktung Yohunbada Todang Low Kiba Nupi Committee Sing Gi Pangpam Tokpa Saying Kilo Amada Paisa Humagi Senpam Sing Nasi Salan Konjinda Labor MLA Gi Yumda Yantokre Food Security Welfare Scheme Ama Oina Leba Asida Inkumjal Sing Aniga Sumna Kunda Prime Minister Nahodokiba Scheme Ama Oiriba Pradhan Mantri Garib Kalyan Anna Yosna PMGK AY scheme asigi makhada nafsa gi beneficiary singda hakthengna phangpham thokpa sakthung sing mapung phana yahonnaba kumbi SG MLA S Prem Chandrana polling gi nupi miyam gi committee semduna sing saki thabak sing sinakhiba adugi incentive sing adu MLA na committee nupi singda yanthokibani Imprint Science Academy gi Marirak Suba Foundation Day ngase Academy SC campus ta ayuki pung mapan tarakpada maipang pangthokre throm aduda Sri Pudit Sabam Jiten Singh Chairman Imprint Science Academy na chief guest Academy SC Principal Sri Okram Aditya Kumar Singha former Head of Department Zoology Dem College of Science na President Academy SC Managing Team Member Singh Sri Maibam Sarkanta Singh Sri Songtham Ranjip Singh, Sri Maisnam, Ranjan Singh, Sri Ningthojam, Jendra Singh Amadi, Academy SG, Vice Principal Sri Thoksom, Dakesur Singhana, Guest of Honor, Gi Pampam Singda, Lengsin Ki. Thromaduda Sports Amadi, Apaba Mairi Singdasu, Manamatum Kayasu, Yentoki.
ऑपोजिशन लीडर राहुल गांधी ने भारत की मियामदा कामलिब हुवसी कुइन सत्लोई मिपुम खुदिमक मिकअप थोलबनी हाइना भारतीय जनता पार्टी मणिपुर प्रदेश की सीनियर वाइस प्रेसिडेंट एंड निम्बर्स ना फोंदोरकली ngasi nitai pasu thekta leiba thambal sangne na pangthok paw infam amada mahang makha ta dun hai democracy satpa lebak amada opposition party ama oiba Indian National Congress na phajada bawai sinaduna vote ta hura le haina bharat ki kasin koya da sandok na bahona riba asimak yumpham yawdo wafam ni makhal kaya gi campaign satraga miyam da aran ba wahai kaya haiduna miyam bulana lamjing ba asimak laibak thibani vote ta Kanana aran tawi tawde haiba adu mayek sengna khanglaba wafamni Narendra Modi na lusingba NDA gi lengak asina tawriba aphaba thabak thoram singthabagi mahutta miyamda aran ba kya haiduna matam amada Congress party na palingai dat tawramba aran ba kya adu kopsinaba honari karigumba Congress party na aran ba amata tawde harigadi vote ta urale haina BJP bu claim tawriba asigi aseng basung basing puthau amadi Congress party na mating lairigadi hojik thokliba lan asigi sapchaba wafam ama miyamda thamu Congress party ase miyamna yalaktaba masing hengalagli kumjal singani sumna mari dagina lisingni sumna tra mari phawda tawhidaba tongan ba makal kayagi scam ama tawrambagi damakta ngasi Congress party bu yaba masing handraklibani aranba adugi para ama tambiri bani matam khari wakigani loinana Congress party gi phatta wakal thado makhoina amuk hanna lengak paiba haiba sidi matam yamna sangkigani phondoki pawgi mifam adu da saru yakiba Bharatiya Janata Party Manipur Pradesh ki General Secretary K Sar Kumar hai Congress Mukta Bharat haiba Prime Minister Narendra Modi gi asan ba miyeng election da Congress muthatpagi pandam adu soidna phanglagani Congress party bu pamba leisilaktaba amadi Congress party na sathariba aranba kaya se miyamna khanglaklani ibadagi ngahak leitana pangang de ngangbagi thabak asi hojiksu sathari BJP bu lana uhannaba sathrakliba si laibak thibani hojik kan sathariba BJP na vote huran bagi wafam asi ECI da wakatlabasu ECI na tabidre masi karidagi no haiba adu khangpham thoi maramaduna aranba kaya asina India da Congress party amuk halak loidra pakhat pudagi miyamda lana lamjingduna thabak kaya sathari loinana hojik chinda paudana bagi matam natte pungang dang ngang bagi thabak asi tolsi haina phongdokhi tagat pangam na bukhon na biwa adu nom na nom sarkar pai pa pawar pa pagi no su lakini hagi wafam se ngasi gi akigi press conference Sinda Paudan ngang na ningde hai di akhoi tawda thab tawda challe akhoi BJP samu mani khoi tawda tawda chakhini hai da go huina khongora samu halga yingum da mai tawna khoi chakhini adune akhoi mayam na diwaro bina kutte panel discussion na kali da kai ta khongau da lamna khoi ke kana Manipur lengang na lambi pakthok naba lokhalak liba khongthang sing miyam gi yaifanam gi damaktani adubo khongthang asina lamlai esigi manung sanna leiba laimak khong mapal khulgi oina khulasigi apunba yumthong gi saruk ahum thokpagi manungda saruk amagumadi masina sauna saitheng piduna mayum makai leitaba imung sing ohelakadori lengang na lambi pakthokpa asigi matangda laimak khong mapal gi khunja gi imung tarana ahan bagi oina Imphal East DC da makhoibu mafam chaba mafam ama natraga hojik leiriba mafam asida sab chaba pata pibiduna lehenbina wakat chero pisin khre hairi hinam asigi matang da ngase Imphal East ki lamlai kendragi manung sanna leiba laima khong mapal da masagi lamgi pata leja haudraba miyamgi mioi singi oiba pawgi mfam amada saruk yakhiba RPI athwale Manipuri Vice President su oiba sapam kalipan hai hojik lema khong mapal khul asida malemgi ani suba lanjau da lanjenar tuna mafam asida lerekpa amadi masagi sahi marfu ga mapan suromiyo kya su leiri laibak thibadi lamlai esigi asi lairba amadi Manipur gi oina khwaidagi semilonda amadi laikla suda swathaba mafam oibana lamjing bina leitabadagi lainariba lamsing asigi pata ama phawa paina haudrabani lamlai esida MLA kya haukhre minister kya leram khre
अदुबो मागी मी खक्तमक खल्लगा थबक हापा मागी मी नत्तबसिंगदी सुमनगी ओल्ड एज पेंशन फावबा फंगन बिदवा हल ओइना लेखिदबा कयासु यावख्रे असिगुम्बा इसा मिसा योंगलै मेलै नाइबा पुक्सेल पिकपा थोंगसिंग असिना मरम ओइरगा हौजिक लैमखोंग मपाल खुल असि खक्ता नतना अतोपा पता पाइदबा हाइबदी मसाना लेजरिबा लौ इंखोल गी अलॉटमेंट पीदबा खुल खरसु लैरी हौजिक मणिपुर गी मफम सिंगदा सिनबा थुंगना इविक्शन सथरकपदगी लैमखोंग मपाल खुल गी खुंजासिंग गी अवाबा येंगलगा मतुंगदा मफम खरदा थिगत चरुबदा इम्फाल वेस्ट की मफम खरददी मखोइगी एमएलए सिंगना चेंज रोंगबीबदुना अलॉटमेंट पीबीरंबा थेंगनख्रे लैमखोंग मपाल खुल असे अनोबा खुल अमा नते अरिबा खुलनी अदुबु खुजासिंग लाइरबा अमदी लारिक लाइसुगी मंगाल वाटपना तुंगदा करी ओरकनी खंगदबना मसागी युंगी पता फावबा तारमदबनी ngarang DC Impal East Pisin Jakiba Serol Aduda Thamjariba Wafam Sing Adudi Wakat Chariba Imung Sing Asina Korina Pham Takiba Mafam Sing Asida Manipur Land Revenue and Land Reform Act 1960 gi section tramari gi makhada lam allotment pibagi matangda mayek sengna palliba maramna lengkhong mapal khunja singna matam sangna leijraklaba mafam sing asida pata pibiu karingba lengakna lengkhong mapal khunja singna lerekliba mafam sing asi lengakna lambi pakthoknabagi damak miyamgi yaifanaba sinaragani hairagasu miyamgi damak yumkai hongbada akaiba leite adubu miyoiba amana usek wayagumna पायरगा लेबदी यादबनिना मणिपुर लेंगाकना मणिपुर लैंड रेवेन्यू एंड लैंड रिफॉर्म 1960 ना अयाब पीरिबा लैंड अलॉटमेंट अमा पीबियु हाइजबनी लैमखोंग मपाल की खुंजा सिंगना थमजरिबा वाफम असै लेंगाकना मणिपुर की तोंगान तोंगानबा मफम सिंगदा अलॉटमेंट पीदुना लाक्लिबा अदुगी मनुंगदा अखोई लमलाई एसिगी सु मिनुंगसि येंगबिदुना सेनबियु हाइना फोंदोखि मियाम की इंटरेस्ट की मायोक तो कछु लेरोय अखोई की मफम साबा मा अलॉटमेंट मा पीबियु मतम दुबोक्तमदी इम्फाल ईस्ट डिस्ट्रिक्टना लेरिबा लेमखोंग मपालगी मियामदा मणिपुर लेंगाकना लेबिरिबा अखोइगी खुंजासिंग सिदैदा मिनुंगसि अममतम उत्पियु हाइदना अखोइ अपील तौजबनी The Indian National Development Inclusive Alliance India Bloc na Supreme Court ki hanagi Justice B Sudarshan Reddy bu Vice President of India ki merep oinaba nominate tawkhre mikhal sida mahakna ruling National Democratic Alliance India की मेरे CP राधाकृष्णन का लंबा तौनगनी वाफम से लाथोलदुना राज्य सभा ऑपोजिशन की लुसिंग ओरिबा अमसोंग कांग्रेस पार्टी प्रेसिडेंट मल्लिकार्जुन खड़गे ना हाइकिबदा वाइस प्रेसिडेंट कंटेस्ट असी इडियोलॉजिकल बैटल ने बी सुदर्शन रेड्डी असी इंडिया की ख्वाइदगी मसक नाइबा सिंथानिंगाई ओरबा जुरिस्ट की मनुंगदा अमनी महाग असी खुनाई सेमिलोन अमसोंग पॉलिटिकल जस्टिस की थौना फरबा चैंपियन अमसुनी लेबाक असगी फ्रीडम मूवमेंट बु सिंथानिंगाई ओइना वैल्यू लेपा मियोय अमसुनी अमदे लेबाक असगी कॉन्स्टिट्यूशन अमसोंग डेमोक्रेसी बु वैल्यू लेना खंजदुना थबकसु तौरिबनी पुनम असि लेबना मरम ओइदुना मिखल असिदा थेंगनबा अखोइना पुन अमतोइना वारेप असि लवनी वाइस प्रेसिडेंट की मिखल सेप्टेम्बर 9 दा पांगथोकनी एक्स वाइस प्रेसिडेंट जगदीप धनकर ना जुलाई 19 फम थादोखिबदगी मिकल से पांगथोकदोरिबनी इंडिया अमसुंग चीना येनबगुम नत्रगा किहन्नबगी ओइना खन्नबगी महौता थबक सुमिननबा खोंगबु ओइना उफम थोई वाफम असि चाइनीज फॉरेन मिनिस्टर वांग यीना नमिनिगी खोंसत्ता इंडिया दा लाक्तुना दिल्ली दा थोंगलबदा फोंगदोखिबनी यीना इंडियन फॉरेन मिनिस्टर एस जयशंकर गा उनखि लुसिंगबानी असिगी उनबा से लिसिंगनि सुमना कुनगी मतुंगदा अनिरिक सुबनी लद्दाख की गलवान वैली दा अकन बलान सोनखिबा अमदे हिमालयन बॉर्डर रीजन दा कन उखनिखिबगी मतुंगदा लेबाक अनिगी मरी तत रोगुम बनी हाइरी प्राइम मिनिस्टर नरेंद्र मोदी गा ngasi unadringai mangda yina haikibda hojikti mateng panabagi lambirom da positive train laklei foreign minister jai shankar na so haikibda india sina lebak ani asina khudong thiningai oramlaba matungda gi matung dagi lebak ani gi mari phagatnabagi manglomda sangsinaraklei haiki हौजिक अरोइबदा मरोइ पाउनु पिजरी यांखै निथोय रुवा गवर्नमेंट आइडल ब्लाइंड स्कूल की फाउंडेशन डे थरम पांगथोखरे ग्यांगरोइ ग्यांगमैदा ऑल मणिपुर प्राइवेट स्कूल्स
Association के Best Teacher Award खुसिनखरे कांग्रेस पार्टी लेगा पाइबा हाइबा असदी मतम यामन संखिगनी हाइना बीजेपी मणिपुर की वाइस प्रेसिडेंट एंड निम्बर्स न फोंदोखरे लोइनला सुप्रीम कोर्ट के हाना की जस्टिस बी सुदर्शन रेड्डी बु इंडिया ब्लॉक की वाइस प्रेसिडेंट मिरेप ओइननबा नॉमिनेट तौखरे ngasi go indi mes paulum sanuk sa matang sa loijere myamu amukana khurumjari